Hello friends, ngasisu mayamgidmk anoba video ang puduna laksari video si mayamnasu yamna toina hangjaba khoigi Lukhra-Pakhra taba haibdi matang matam chadana mapuroiba kainakhiba adagi magi loinabi kainakhiba haitare ko hoi mioiba haibasi sigadaba ngaktani ko asiba haibasi tolaba ngaktaneba adubu matang matam chadana laikhidabado madudi yam khoida khangningba amju poidina adu pamnaba amta nanadeba ko madu aikoina normal ama oina mi amana heta common people amana heta kuti do heta phaaga yengba yaba araiba maongdune aina ngasi mayamda video si khuthangda share tawjagadabase karigumba aina ngangbada haibada video si sembada asoiba aramba yaorbsu mayamna ngakpigani haibase khanjai mayamna amuka hena gyan tanawidamta ikuthi sida ai amu haijarake mayam gyan tabibri yengbiu ymlba sigi round se masi kuti amaga magadi amtadi manadabane ko matam dugi se akoi panji na haitare ko iramba khunnabu iraga su yega su adagi matam du print out ki se tonga bai matung ina khenarane aduba aina hojik taksari se mayam gyan tabibre yembio adum ayamana di mulu manabane odo sigi box se si kakan leiriba singje trying to shubi bane amko thira yengchi ko si je ka amam se rashi amam ne ahan bagi se mes rashi mathangna brish rashi mithun rashi karka rashi singha rashi kaina rashi tula rashi brisik rashi dhanu rashi makkar rashi kumbha rashi mina rashi aduna trying to shure ko haiba trying to si manung sidane graha mayam leidu se lagana si sida leire laurabanina lagana masada mangal leiraba lagana dagi thibada masada habni ko lagana de thibada masada leiraba natraga mari subada ama ani ahum mari subada mangal leiraba natraga ama ani ahum mari manga taruk tare subada mangal leiraba amana ama ani ahum mari manga taruk tare nipan subada mangal leiraba adigi ama ani ahum mari manga taruk tare nipan mapan tara tram try subada su mangal leiraba haibadi lagana masada mangal leiraba lagana dai thibada mari subada mangal leiraba lagana dai thibada tare subada mangal leiraba lagana dai thibada nipan subada mangal leiraba lagana dai thibada trying to subada mangal leiba oitaragadi madugi misak ado mangali dos leiba haina khangnayeba akogi londa da haragana Lukhra-Pakhra taba haina longnay adubu maside hekta leire haraga Lukhra-Pakhra taragadra haibdi taroi maramdi kayino da hairiba lagana masada lagana dai mari subada ka lagana dai thibada tare suba ka nipan suba ka trying to suba ka hai taraga lagana dai thibada sida shani natraga rahu leiraba sidasu shani natraga rahu sidasu shani natraga rahu lei taragadi madu mangli dos haibdi Lukhra-Pakhra to ku kaneba masini aina khangan je janingi se mayamda adu icham chamba mi amna aikoigi aigi nupa se natraga aigi nupi se as akoi je mangali dos leiri jala habdi Lukhra-Pakhra taw haiba leiri jala haibdo chingnabado madu koknabagi da maktana aina ngasi video se samjari bise habdi madu chingnabi ganu kari su akaiba leite karigino haragadi karigumba mangali dos leiramba targa su kakmangamba haik tare graha sani gumba rahu gumba leiramag ta kaktune sida ta punamak habdi kakan je habdi house amamam ni si house amamam sida di amadi soidana leiramganeba karigumba leiramdre khalo madugi chapchaba akhang ahi haitare ko akoigi laibu tainaba ngamba akoigi maibi gumba adagi akhang ahi myam leida maduna duma kokpiba ngamgani adubu maduda su natana mangli dosu leitraba habdi Lukhra-Pakhra se taw haiba leitraba piramliba sida magi house myam sida ju amta leitraba mangli dosu leitraga Lukhra-Pakhra tari sina kamai tawbono haibasu aduma hangeeba wahang myamama adubu madugi su maram amadi lei karigino haragadi karamba dos lei haibaduma thigatpam change sida sigi jina mangli dos ni habdi Lukhra-Pakhra taw haibagi dos ni dana mangan gi graha leibage aduna tabida mai yek thongnari bara ar karamba dos lei dos kharadi leibam thoeba ade magi karma gi matungina jumaje punsi je ten gi ba haitare ne isona thabira kon chai singai punsi wara kon maje punsi je loingam dana haitare adu loikshan gi ba yaud ba nateba mana hingi matam torpa karma dui matungina thawai pikhamni gi ba su dum yawi ko adu dos ama
leibam thoi sini agui astrology gi subject sida hairagadi ate tegi nataba theory se sum nainaba matamda ahal lamansingna takpiramba adagi astrology gi subject sida di Lukhra-Pakhra taw haibagi damaktadi ai haiba sigi formula haitare samsamna masi ma leijaredana aduna taba si ju khoi Lukhra-Pakhra taw haibagi khudam su leitraba sida Lukhra-Pakhra tai duna kamai toino haibagi wahang duna aina haijagibdo karigumba dos amadi soidan leiramganeba adugi damakta oiramdurimne adubu anyway aduduna tongana thamgragasu mangli doski oinadi lagana dagi thibada masada mangal leiraba lagana de thibada mari subaka mangal leiraba lagana dagi thibada tare subaka mangal leiraba lagana de thibada nipan subaka mangal leiraba lagana de thibada taraga nithoi subaka mangal leiri tadi mangali dos leiba kawi haiduneba habdi Lukhra-Pakhra taw haiba lei haiduneba adubu masimak leire haragasu masamakta sani natraga rahu leiraba masamak sida lagana jidagi ni ko thirok tuja lagana haije sibujine ba lang thaise ado masamakta sani natraga rahu leiraba ade monde thibada mari suba ka sida sani natraga rahu leiraba ade lagana jidi sibada tare suba ka sida sani natraga rahu leiraba lagana de thibada nipan suba ka da sani natraga rahu leiraba lagana de thibada taraga nithoi suba ka sida sani natraga rahu leirabadi hangasagi Lukhra-Pakhra taw haibado madu kokpi haibane habdi mangli dosto koi haibane yare ko ado akogi film da kaida akogi akoi kare tare atopa akoi Hinduism gi hai tare ko masida su dum film da kaida su urang mani sandal luhongba chapu da luhongba da magi bor oigedaba mapuro ba aseng oigedaba dum hongba hadi ahambado chapu da kharju dum film da kaida su uye madu mangli dos leibegi ni ko mangli dos no akan makan da ba leiga adun tongan ba ma ade cham chamna aina haining isina akogi Lukhra-Pakhra taw mangali dos lei haibadugi matang mayam da kitang gyan tagadra tanaba hai tare ne madumane aina haijirikse aina haibasida soikhiba lankhiba akai yaorbsu sithau bolegasu mayam ngkpiyu ko matang tarakpada su dum nungai ba dum mayam gyan tanaba dum ai honajarake video samjarake hai tare ado karigumba mangli dos leire hekta madu matha sabat tobiganu aina haijaningi se madu karisu akaiba leite haibadi kainoda kakpa yaba sudum graha se leiridana kakpa adum soidana kaamgani karigumba kaktre khallo tawba yaba thauram thauda haitare lai son tinson mayam ama akhangai tanaraga tobiyu akogi madudum kokpa oigani haitare ne masine mayam daina thamjaningi singa sigi video asida video subu nungai birabadi like subscribe tawbiramo matung tarakpada su mayam ki kana gadaba nungai gadaba video puduna amuk laksage ngasigi kainarasi